वीडियोसे जेंबिबा खाइपुना मकु थागतजगी अदुगा आइगि चैनल असिबु सब्सक्राइब तबदबा ओइरगसु तबसनबिरमो अदो असिना मिसे काइ दिदम यामलो म्यामदा दुम उचारके अदो वीडियो से लो फावबा जिमु म्याम आइतो हावो नो आइतो हावो ना आइतो नि फाराम आइतो हाव म्याम ngasi yerumse ko yumda yerum yonba lakna aise yerumse leiba thombani aba ando asigi yerumsiga akhoi farm gi su yole aduga local gi su yole ado asumaina yumda jonba lakpase akhoi ahandang na ahanba leibani aba anambana akhoi dukan de dum lei ado suloka koina sum leisalle aduga myam asigi drink se asise ko akhoi hainauga mix ni aba yamna hawbani myam asidi ngaten nga oina thongani ngaten nga se ne ngoba matamda tap tamna oti taba nata di heta nga se kai thuki aba nga se nowbani na ne aduna tap tamna oti taba janam yungi janam da nga ngoba loire nga se manum khara thuramne nga manum ga alu ga akhai moroga tobi ga dei motor thara ga bekang chakra ga hapte ato ponna ngobi na re se hajang thongba mule thong lo re di khai do na thambi ne ai hujik se chakcha na loina mathak ta kari ni aba myam asigi thong se akhoi nauna semali ni misti da haina raga akhoi khali pan ga ta patangai de ba sigi thong se kaino yum gi thong oidoi na te asigi thong se akhoi mapan gi makhada leiba phara gi ne mogi balum gi thong do yadre na anoba ma seman bani asise ado jikse semba loire khali pan ga da patangai re asigi hanagi leiba thong do yadre aba thong ga magi tin ga ne wa ga do yadre na anoba ma sembire aduga mathakta su hoi bhara thamme aba bhara se ani son side ta ahangba leiramado asisu ni lagna lei khare aduga asigi lei myam siga si thai se asina mathaki nine oina thabani aba sisina aduga myam asigi tan myam sina khoi hojai dagi namana thilakpani aba Sajibu gi tan ni aina ado akhoi gi su doigi ine manoi gi su thilaye aduga hainau sina handaki ahan pani akhoi hanak chahi sigi ahan ba oina chari ni aba ado akhoi jikse charani nungtim sandagi char राहुल मन से पुलिस ने चिट्ठी भेजी है दोस्त को बताना है पर पता नहीं वो कहाँ है दोस्त को आखिरी बार किसने देखा दोस्त बहुत से मिलने के लिए गए ninga habra तो एक शॉट मार करना अगर ठीक ना हो तो paisa lo nundo aduga asigi furit ka khangau ga sisu pubire nahan birthday da su lakwa ngamhauda gi ga ade Sajibu gi su oina dum sise oina pubire ado myam ai gi video se matang sida losan jarage mathang ki video da oina thengnarasi myam bye bye